Taret Nipan Suzale, Ador film release and Makal Matilgi fast food item amadi, Mitegi and Sang Matil Sing Pangbiragani, Ahoma Mamalda, Hauba Matilgi the Mug, Yengsinbiriba, Miamgi Tawala Lizari, Mangal Foods, Sodorghat, VIP Road, Rongpur, Silchar 9. Loina Loina, Packet Lansky Kudong Sabasu Tamzari, Order the Mug 8638 655 968 contact the bureau. Rolling. Action. Akari. Nung the volume su spider. Man. Nung the volume sidle. Ado bi mabul le nung the balo. Aisi magane. Madile hung the bune. Koi chen train ka se koi Assam lo da phukada film ma da ko koi Barak Mapao gi winner ma kha da phukada film da koi soina heroine gi haiter tam lang bagi soin to na Imphal lagi koi lak se kari moi da kari thau ge I say I have a pussy, I have a journey because her silver I have boy the gift. Although I say journey say passing have what do I journey say so may I pull up lamb in a now for your do I'm not in the wow with the couch was why you don't that. Although I see film WAKCHING GI NONG film there I see men on the longevity although film says so sure that I know luxury roles is soon I so sure that I am found about film as we Kasayo na we was a producer director and found about we let me say Mamang the way Manipur gi film the mamang the I film Taret Nipan Suzale although film release any loy crack although Oja say Oja Oshime film any so life film any the emotional film ma although film the album Ahumsuba I sum up listening to answer the Only cover concept the ground community kuna dei ka ba Namit kya nigi suti no ai je yam khuni hapta am tang kana no hero ni ok wala hero no sibo Max lo thok sina madam ka dawroge si le manane bok ni promo mane bok ne nangi ni pa do nangi ro do ni ma tha do ni ba yan dare hoiga mi di jawu se mi mane bok ka kon gre ko director no ngi do ka kana roi Koi mama sini apa? Kanan ngeturun enggak? Habis. Rolling. Action. Lagi nau si bagi Manipur di Mandai bangki nau wala liba tu actor ni. Ado inau rakesna bagi Barak Tapak hai betare Manipur di mapaan da Assam tu laktuna bagi film amada ek tahun ni kaya tahu se. Kari Pau yam nungai koi Barak Mapao joi haina jun thagatchari koi sida pham sin lak matam na koi Manipur ramdam ga koi sida aina sida koi ka thai da lak matam ga adum ahum khara di lai re adum haina Manipur gi nungai dana makhala mani sida lak matam nungai makhala mani adum sida lak matam nungai se yam nungai re haidi koi sting to bani lai je sida lak matam da koi thengnari ba mayam se mi mayam se aina khalu da ba Haidi semaine ai han first time we begin ai wakal leir maji ai just later na haidi jat mana da me am leir gadra na wakal leir ba du aina bam je yo matam je di khoi amna nuai ba ji film ni ma gum na khoi je amna ke no to bi haidi film nu khatang ina tabida leimina matam da tasengna ai gi brother ama sister ama leidi mama pa ma koina madara mana gum na fena street to ga thambi ba le shooting to mina ba yamna understanding leina to mina ba shi mu nuai ba ai han ba ai se lak matam dai Sim dah jadi am nomai kaya tu macam ni.
ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯒꯨꯝꯕ ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁꯀꯨꯝꯕꯗꯗꯤ ꯊꯕꯛ ꯁꯨꯕ ꯂꯩꯇꯕ ꯑꯩꯁꯦ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯔꯤ ꯑꯃ ꯑꯅꯤ ꯑꯃ ꯑꯩ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯑꯅꯤ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯗ ꯑꯩ ꯂꯥꯁ ꯋꯤꯛꯁꯤꯗ ꯑꯅꯤ ꯊꯥꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯨꯚꯤ ꯑꯣꯏꯅ ꯐꯤꯂꯝ ꯑꯣꯏꯅ ꯑꯩ ꯐꯤꯂꯝ ꯑꯅꯤ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯅ ꯑꯩ ꯃꯔꯤ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯔꯠ ꯐꯤꯂꯝ ꯑꯣꯏꯅ ꯑꯅꯤ ꯑꯃꯒ ꯍꯟꯗꯛꯀꯤ ꯕꯤ ꯑꯦꯝ ꯄ꯭ꯔꯣꯗꯛꯁꯟꯅ ꯄꯨꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯦꯛ ꯇꯧꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯐꯤꯂꯝꯁꯦ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯀꯔꯤ ꯔꯣꯜ ꯂꯧꯕꯅꯣ ꯁꯤꯗ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯐꯖꯩ ꯑꯩꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯉꯣꯟꯗꯁꯨ ꯏꯁꯥꯅꯁꯨ ꯑꯩ ꯍꯔꯥꯎꯅ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯔꯣꯜ ꯑꯃꯅꯤ ꯑꯩꯅ ꯁꯤꯗ ꯋꯥꯛꯆꯤꯡ ꯅꯣꯡꯁꯤ ꯂꯧꯔꯤꯁꯦ ꯑꯩꯁꯦ ꯁꯤꯡꯅ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯗꯨꯝ ꯄꯤꯖꯔꯝꯒꯦ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯥꯝꯅ ꯑꯍꯟ ꯑꯃꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃꯈꯛꯅꯤ ꯁꯤꯗ ꯑꯩꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯅ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯑꯁꯥ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯅꯨꯄꯤꯁꯤ ꯋꯥꯁꯤ ꯇꯥꯔꯒ ꯑꯩꯅ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯁꯤꯕꯨ ꯃꯤꯔꯥꯏꯔꯒ ꯏꯅꯥꯎ ꯅꯨꯄꯥꯁꯤꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯈꯥ ꯌꯥꯝꯗꯤ ꯍꯥꯏꯖꯔꯣꯏ ꯃꯇꯦꯛꯁꯤ ꯈꯤꯇꯪ ꯑꯩꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯥꯀꯦꯁ ꯀꯣ ꯑꯗꯣ ꯋꯥꯔꯤ ꯑꯃꯅ ꯑꯁꯤꯗꯁꯨ ꯂꯥꯛꯑꯒ ꯀꯣ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯒꯤ ꯀꯣ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯣꯏꯒꯤ ꯑꯗꯨꯝ ꯅꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯣꯏꯗꯒꯤ ꯖꯨꯅꯤꯌꯔꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯃꯣꯏꯗ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯒꯨꯝꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯤꯂꯝꯒꯤ ꯃꯇꯥꯡꯁꯤ ꯆꯥꯎꯈꯠꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯈꯪ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤನ ꯑꯩꯅ ꯑꯥꯔꯇꯤꯁ ꯑꯃꯗ ꯑꯩꯅ ꯍꯥꯏꯗꯤ ꯄꯤꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯏꯁꯥꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯂꯩꯅ ꯌꯥꯝ ꯂꯩꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯈꯪꯍꯟꯕ ꯏꯁꯥ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯥꯝꯅ ꯑꯞꯗꯦꯠ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝ ꯇꯦꯂꯦꯟ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯎꯠꯊꯣꯛꯅꯕ ꯃꯇꯝ ꯃꯐꯝ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯉꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯍꯩꯕꯗꯨ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯔ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯄꯨꯝꯅꯃꯛꯇ ꯑꯣꯏꯅ ꯈꯪꯕꯤꯕ ꯎꯕꯤꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝꯅ ꯈꯪꯕꯁꯦ ꯁꯤ ꯑꯩ ꯅꯝꯕꯔ ꯋꯥꯟ ꯐꯥꯔꯁ ꯑꯣꯏꯅ ꯑꯩ ꯊꯝꯒꯦ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯈꯛꯇꯪ ꯑꯩ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯤ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯔꯥꯀꯦꯁ ꯑꯗꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯒꯤ ꯂꯩꯕꯝꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯈꯥ ꯇꯥꯅ ꯅꯝꯊꯔꯤꯕ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯥꯛ ꯃꯄꯥꯎ ꯌꯦꯡꯕꯤꯕ ꯍꯤꯔꯣꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯕꯥꯔꯥꯛ ꯃꯄꯥꯎꯁꯨ ꯁꯛꯀ ꯂꯣꯏ ꯑꯣꯜꯈ꯭ꯔꯦ ꯐꯖꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯩꯁꯨ ꯐꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯂꯕꯨꯛꯅ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯐꯤꯂꯝ ꯁꯨꯠ ꯇꯧꯕ ꯂꯩꯕ ꯀꯔꯤ ꯐꯤꯂꯝꯅꯣ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯐꯤꯂꯝ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯄ ꯈꯪꯕ꯭ꯔꯣ ꯀꯅꯥ ꯀꯥꯞꯄꯅꯣ ꯈꯪꯕ꯭ꯔꯕ ꯀꯅꯥꯒꯤ ꯐꯤꯂꯝꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯪꯗꯦ
ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯄꯨꯊꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯅꯥ ꯃꯕꯨꯡ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯔꯤꯕꯁꯨ ꯈꯪꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤ ꯇꯥꯏꯕꯪꯗꯁꯨ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯤ ꯑꯣꯏꯅꯥ ꯃꯕꯨꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯕꯨꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯁꯤꯅꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯗꯤ ꯐꯤल्मꯁꯦ ꯑꯗꯨꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒ ꯂꯥꯛꯑꯒ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤल्मꯗꯒ ꯑꯩꯈꯣꯏ ꯃꯦꯀꯞ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯃꯁꯤ ꯋꯥꯈꯜꯁꯦ ꯈꯟꯕꯤꯕꯒ ꯂꯩꯔꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯂꯥꯛꯑꯒ ꯐꯤꯂꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯄꯅꯤ ꯍꯟꯗꯛꯀꯤꯁꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯌꯦꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯑꯍꯨꯝꯁꯨꯕ ꯈꯨꯗꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯥꯏꯅ ꯑꯃ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯆꯠꯊꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒ ꯁꯨꯖꯜꯂꯛꯑꯦ ꯉꯁꯤꯁꯦ ꯉꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ 4 daysꯇꯤ ꯁꯨꯖꯜꯂꯛꯑꯦ 4 days ꯁꯨꯖꯜꯂꯛꯑꯦ ꯌꯦꯝ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯔꯤꯕ ꯉꯁꯤ 4 days ꯑꯣꯏꯕ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯔꯟ ꯇꯧꯔꯤ ꯍꯧꯖꯤꯛꯃꯛꯇꯁꯨ ꯃꯦꯀꯞ ꯇꯧꯔꯝꯕ ꯂꯣꯏꯔꯝꯃꯒ ꯑꯩ ꯊꯣꯛꯆꯔꯛꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯄꯨꯟꯕ ꯍꯦꯟꯅ ꯐꯤꯂꯝꯁꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯦ ꯑꯩꯅ ꯎꯏ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤꯁꯨ ꯌꯦꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗꯤ ꯁꯨꯔꯦꯀꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯖꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯒꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤꯗꯤ ꯏꯪꯕꯁꯤ ꯌꯥꯝ ꯏꯪꯉꯦꯅ ꯐꯨꯔꯤꯠꯀꯥꯁꯦ ꯍꯦꯛꯇ ꯑꯊꯥꯕ ꯑꯣꯚꯔꯀꯣꯠꯀ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯧꯔꯀꯥꯟꯗ ꯄꯨꯔꯥ ꯋꯦꯗꯔꯁꯦ ꯆꯦꯟꯖꯅꯦꯕ ꯌꯨꯝꯗ ꯏꯪꯍꯧꯔꯤꯗꯨꯒ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯒ ꯁꯤꯗꯅ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯄꯥꯕꯒ ꯑꯗꯨꯝ ꯂꯤꯠꯂꯦ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯁꯨꯇꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤ ꯀꯔꯝꯕ ꯖꯥꯇꯤꯁꯤꯡ ꯇꯥꯔꯤ ꯑꯗꯒꯤ ꯃꯐꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯔꯥꯎꯟꯗꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯒꯤ ꯈꯪꯕ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯥꯔꯝꯃꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯤल्मꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯆꯠꯂꯤꯕ ꯐꯤल्मꯁꯦ ꯑꯩꯈꯣꯏ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯥꯏꯔꯤꯕ ꯐꯤल्मꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯜꯂꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯐꯖꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯋꯥꯔꯤ ꯄꯔꯤꯡꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯤꯗꯩꯁꯤꯗ ꯊꯣꯛꯏꯕ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯗ꯭ꯔꯃꯥꯅꯦ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯒꯅꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯖꯩ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯑꯕꯨꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯦꯀꯞ ꯑꯩꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯀꯞꯁꯦ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯗ ꯀꯦꯕꯒꯨꯝꯕ ꯑꯗ ꯑꯩꯈꯣꯏ ꯐꯣꯇꯣꯁꯨꯠꯀꯨꯝꯕꯗ ꯀꯦꯕꯒꯨꯝꯕ ꯑꯗꯨꯒꯉꯁꯥꯏꯒꯤ ꯁꯤꯅꯦꯃꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔ ꯃꯦꯀꯞ ꯇꯧꯔꯛꯄꯁꯦ ꯃꯁꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯆꯨꯝꯅꯒꯤ ꯃꯦꯀꯞꯁꯤꯒꯀꯣ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯦꯠꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯍꯥꯏꯕ ꯄꯣꯔꯁꯟꯁꯤꯗ ꯆꯥꯎꯔꯤꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯑꯗꯒꯤ ꯂꯤꯂꯥꯒꯤ ꯗ꯭ꯔꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯂꯩꯔꯒ ꯐꯤꯂꯝ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯗꯦ ꯇꯥꯏꯝꯗ ꯅꯦꯆꯔꯦꯂꯤ ꯀꯦꯃꯦꯔꯥꯗ ꯎꯔꯀꯥꯟꯗ ꯐꯖꯒꯗꯕ ꯃꯑꯣꯡꯁꯨ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯥꯔꯇꯤꯁꯈꯩꯗꯨꯒꯤꯅ ꯄꯤꯔꯤꯕ ꯔꯣꯜꯗꯣ ꯂꯧꯔꯤꯕ ꯔꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯐꯖꯅ ꯅꯩꯅꯔꯒ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯣꯔ ꯗꯤꯔꯦꯛꯇꯔꯗꯨꯒ ꯇꯥꯟꯅꯔꯒ ꯃꯥꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯁꯦ ꯑꯋꯥꯕꯒꯤ ꯁꯤꯟꯅꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯤꯟꯅꯤ ꯃꯥꯁꯤ ꯌꯨꯝꯗ ꯂꯩꯔꯝꯕꯒꯤꯅꯤ ꯑꯗꯒꯤ ꯃꯥꯁꯤ ꯌꯨꯝ ꯀꯣꯂꯦꯖ ꯆꯠꯄꯒꯤꯅꯦꯕ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯦꯕ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯩ ꯃꯥꯁꯦ ꯉꯥꯎꯔꯧꯗꯣꯏꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯩꯅꯤ ꯃꯥꯅ ꯑꯅꯥꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯩ ꯅꯥꯕ ꯈꯛꯇꯒꯤ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯗꯨꯝ ꯑꯍꯜꯁꯤꯡꯁꯤꯅ ꯑꯉꯥꯡ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯦꯖ ꯐꯣꯝꯁꯦ ꯐꯣꯔꯃꯦꯂꯤꯇꯤꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯁꯨꯝꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯈꯪꯅ ꯃꯥꯅ ꯄꯤꯔꯤꯕ ꯔꯣꯜꯁꯦ ꯀꯔꯤꯅꯣ ꯂꯧꯗꯣꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯉꯒ ꯇꯧꯕꯁꯦ ꯐꯤꯂꯝꯗꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ
ꯗꯥꯏꯔꯦꯛꯇꯔ ꯃꯦꯀꯞ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯨ ꯍꯥꯏꯌꯦꯕ ꯁꯤ ꯑꯣꯏꯅꯤꯡꯕ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯁꯤꯒꯤ ꯂꯝꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯅꯣꯗꯤ ꯕꯔꯥꯛꯇ ꯄꯥꯛꯇꯗꯤ ꯌꯥꯝ ꯋꯥꯠꯇ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯗꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯩꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯇꯝꯄꯥꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯝꯄꯥꯛꯁꯤꯗꯗꯤ ꯌꯥꯝ ꯃꯁꯤꯡꯗꯤ ꯑꯩꯈꯣꯏ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯕꯛ ꯋꯥꯍꯩ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯇꯨꯡꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯇꯧꯔꯤꯕꯁꯦ ꯍꯣꯠꯅꯔꯤꯁꯤ ꯌꯥꯝ ꯐꯩ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕꯁꯤꯗ ꯍꯦꯟꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯁꯤꯒꯦ ꯀꯃꯥꯏꯅ ꯍꯤꯔꯝꯁꯤꯗ ꯍꯦꯟꯅ ꯑꯩꯁꯦ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯐꯩ ꯑꯗꯨꯒ ꯏꯁꯥꯗ ꯂꯩꯔꯝꯕ ꯀꯩ ꯍꯥꯏꯅꯤ ꯗꯥꯎꯠꯁꯤꯡ ꯑꯗꯨꯝ ꯑꯩꯁꯤꯕꯨ ꯌꯥꯝ ꯋꯥꯠꯂ ꯖꯥꯠꯂ ꯈꯣꯠ ꯖꯥꯠꯂ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯑꯈꯪꯕ ꯑꯃꯗ ꯇꯥꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯇꯥꯟꯅꯕꯤꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯃꯦꯀꯞ ꯁ꯭ꯇꯨꯗꯤꯑꯣ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯁꯨ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅꯥꯝ ꯍꯥꯏꯔꯒ ꯑꯩ ꯑꯦꯀꯥꯎꯟ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯁꯤ ꯂꯩꯅ ꯁꯖꯦꯁꯟ ꯇꯧꯔꯛꯀꯦ ꯏꯚꯟ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯐꯥꯎꯗ ꯁꯤ ꯀꯨꯀꯤꯁꯦ ꯁꯨꯃꯥꯏꯅ ꯀꯦꯌꯨ ꯂꯝ ꯂꯥꯞꯄꯅꯤꯅꯀꯣ ꯍꯦꯛ ꯍꯛꯊꯦꯡꯅꯅꯗꯤ ꯎꯕ ꯉꯝꯗꯕꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖꯀꯨꯝꯕ ꯃꯇꯦꯛ ꯑꯃ ꯇꯧꯔꯒꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯊꯥꯗꯣꯔꯛꯄꯕꯨ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤꯃ ꯍꯥꯏꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯑꯣꯏꯅꯥ ꯃꯕꯨꯡ ꯑꯩꯈꯣꯏ ꯑꯕꯨꯡ ꯁꯨꯔꯖꯤꯠ ꯀꯣ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯑꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯁꯨ ꯉꯝꯁꯅꯨ ꯍꯥꯏꯕꯁꯤ ꯕꯔꯥꯛ ꯃꯄꯥꯎꯒꯤ ꯅꯨꯄꯤꯗꯒꯤ ꯊꯝꯖꯔꯤ Smile. Oh, song. ꯊꯥꯖꯗꯅ ꯆꯪꯉꯣ